Drone evolution da khumang chausilakpaga iroinana drone ase personal oina sizinabagi mathakta surveillance, health, transportation, military warfare yauna tongan ba sector kayadasu toina sizinnarakli. Artificial intelligence powered drone singbu agriculture sector da sizinaduna miyoibagi punsida chauna kanaba ama pirakli. Hiramasigi matangda CAU gi Public Relation and Media Management Sinba Award in Scientific Journalism program gi manung channa akhanaba report ama. Science and Technology na soklakpaga iroinana drone sizinaduna ikoi miyoibagi thabak thoromda yamna mating pangba horakli. Agriculture sector dasu artificial intelligence AI Sizinaduna ekoi miyoibada kanaba piba kya horakli sector asida AI powered drone gi thodang asi tungda asum hingalakani hain panari AI powered drone gi matangda akhanana unaba amada KBK Imphal East ki subject matter specialist Dr.H.Ramananda na hai AI powered drone asi lam kya da sizinarabasu agriculture sector da yamna chawna mating piba ngamle drone asi miyoibana operate tawrabasu drone gi controlling unit na integrated circuit IC gi matingna Masana command tauraga control tobusungami hairibasing asi control taunaba drone da gyroscope barometer madi GPS system yauri ekoina drone ama painabagi flight part ama semlaga pahenba matamda karigumba marakta thengjinabagi posak leram labadi masagi collision avoidance system yaujari masimak AI isaru amani haina thamlagi Dr.H.Ramananda CU Imphal gi ming makhada state asigi oina agriculture gi lamda drone matau karamna sizinaba yai haibagi matangda Delhi amadi Tamil Nadu da chatuna mifam kya da saru yaruba masamaksu drone paibagi matangda train tawruba miyoy amani magi hidak saibini hindi amani hindi thuna thadokadoni ana magi collision chi akoina samna da mina ubungto timing da ngasai drone je thengoradi crash landing tawdoni ko drone se kai gadoni adu da ngasai masada sensor mayam yawe sensor chi ngasai gi pot se collide tawada si urakana masana thaidok pangamba aduna collision avoidance ko adaidi amana ngasai terrain follower kain le samna da akoina mainly akoina Manipur gumba state study hill area study akoi terrain je amta manade mati amana kut kani mati amana wangkhala kani samna da ching da akoina farming tawde da drone apply tawge hata de command tawn ado akoi sum paina sum mai height altitude sum wangkhat pa amu kumtharak pada nang haita ba du ngamdamni na akoina terrain follower na tongana moi gi sensor ma yawe duna samna da altitude je akoina fix oina 5 meters da thambani thamgadawni akoi gi makha gi surface ga haita ga di magi terrain followers na masana dum sana tapna adu adjust tawga dum paikachagini ko aduga kumakpada sum tapna dum kumakani aduga hojiki magi distance akoina maintain tawrakanda ana akoina terrain follower ko drone amana masa matanta control tawraga hidak langthak sairibanu hairibagi matangda Dr.Ramananda na hai agriculture drone singda high resolution camera amadi multi spectral sensor sing yauri masina ekoi miyoibana uba ngamba amadi ngamdaba machu infrared amadi ultraviolet ray sing sensor na detect tawhanduna pambi da laina tina taba nutrient gi awatpa moisture gi chang detect tawduna control tawda mating pangi drone sizinaduna har mahi kapa tilad hidak natraga pambi na darkar oiba nutrient sing yamna precise oiba mongda kapa granule form da lakpa har sing chaiba natraga maru marang hunbadusu adumak sinaba yari Manipur gi oina su khwaidagi hanbu oina KBK ulauda drone sizinarga saing tawba laikre agriculture sector da chumnagi drone natraga AI power drone gi oiba achoba thodang ama leiragasu hairiba equipment sing asi yamna hena expensive oibana lamdam asida leiriba marginal farmers singna kaya yamna sizinaba ngamgani haiba wafam amadi adumak leiri haina Dr.Ramananda na thamlakli monda yauri je samna da koi surveillance ki da yamna high resolution oiba camera ama yarakani ko adagi di amana ngai multi spectral sensor mayam yarakani sigi sina kai doge kanda magi light ta koi ranges mayam lai ko infrared ta gi na horaga ngai gi visible light ta gi ultraviolet light na si mayam sigi magi karamba part ta kamaina kanu to we have do koina khanga matungda moina sema kanda sigi posi matungina live results ta koina interpret to ngame data se ko data interpret to ngame karai dana kayam soi ko samna da koi plant stage ta yamna stress leire ha tar ka su mane te uba phangba ko hadi hai bungam gada data do koina kam kana tor kanda adedi amana sagi panbi stage laina ama tare na tagan tina ama tare ko sigi jo koina dum magi uriba hojiki magi light ki hojiki magi sensor na pira iba data du matungina akoina identify to ngame hojiki ko chatla monitoring tawraga michina uba ngamdringe da akoi gi drone gi application je tawrakanda asai gi koina solaka da pochi prior han advance oina akoina identify tawrakanda madu koi manage to da light akoina samna da general public amoina na tagana farmer amoina madu gi
affordability dugi concern laiba ngamba ta ngamda adagi samna da drone ama laiba haje icham chamna non commercial oiba pot ani photography gi dang tane na koina icham chamna thokpa ngasagi nano drone gum de koina laiba adu atopa si dinga sai koina licensing ama darka laiba ni na without license koi pai ba su yate drone pai matam da koina restriction khar chu lai Manipur gumba chingi sarukna hienba labor gi awat pa leiba mafam asida sumnagi drone natraga AI powered drone sizinaduna agriculture sector gi tongan ba thabak thorum singda mating pangba ngamlagadi state asigi oina yamna kanaba ma oigani adubu sumnagi drone natraga AI powered drone ama leiba matamda paisa yam hena changba expensive oiba sin marborga miyamda ninganaba amadi oiri adubu agriculture sector gi future sembada yam soba thodang ama lowgodoriba sumnagi drone natraga AI powered drone ni matangda miyamda punna khangminaba amadi khangba matam oire haiba wafamdu thamjari camera person pibu loina podum jariba Dr.H.Ramananda Bank News Imphal